ꯃꯌꯣꯛꯅꯕ ꯆꯦꯗ ꯀꯩꯅꯣꯝ ꯄꯨꯊꯣꯔꯛꯑꯣ. ꯑꯧ ꯄꯥꯕꯨꯡ. ꯃꯃꯥ ꯌꯥꯝ ꯐꯅ ꯎꯔꯦꯗ. 이자ꯗ니 ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ. ꯄꯥꯕꯨꯡ, 이마의 남지 방어물이다. ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯅꯃꯥꯒꯤꯁꯦ ꯃꯇꯝ ꯉꯥꯏꯕꯗꯨ ꯇꯥꯔꯦ. ꯄꯥꯕꯨꯡ, ꯄꯩꯁꯥ ꯋꯥꯠꯄꯩꯔꯣ ꯗꯣꯛꯇꯔ ꯉꯝꯃꯔꯣꯏ ꯍꯥꯏꯔꯣ? ꯅꯃꯥꯒꯤꯁꯦ ꯄꯩꯁꯥꯅ ꯀꯟꯕ ꯉꯝꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦ. ꯑꯩꯅꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯄꯩꯁꯥ ꯊꯥꯗꯕ ꯌꯥꯕ ꯊꯥꯗꯔꯕꯅꯤ. ꯑꯗꯨꯕꯨ ꯗꯥꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯃꯥꯒꯤꯁꯦ ꯃꯇꯝ ꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ. ꯋꯥꯐꯝꯁꯦ ꯅꯃꯥꯗ ꯈꯪꯍꯟꯕꯗꯤ ꯌꯥꯗꯦꯀꯣ. ꯉꯝꯃꯤ ꯃꯈꯩ ꯅꯃꯥꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯆꯪꯁꯤꯜꯂꯣ. ꯆꯥꯛꯀꯁꯤ ꯀꯅꯝ ꯅꯝꯃꯤꯅꯦꯍꯦ. ꯕꯦꯃꯥ, ꯆꯥꯊꯣꯏ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯆꯥꯛꯀꯁꯤ ꯂꯣꯏ ꯀꯥꯔꯃꯥꯅꯤꯅꯦꯍꯦ. ꯄꯥꯕꯨꯡ ꯀꯌꯥꯔꯛ ꯀꯥꯝꯈ꯭ꯔꯒꯦ? ꯍꯦ, ꯆꯥꯛ ꯊꯣꯡꯕ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯗꯅ ꯏꯄꯥꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏꯁꯤꯕꯣ. ꯀꯩꯅꯣꯅꯦꯍꯦ, ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯥꯅ ꯂꯣꯇꯔꯤ ꯑꯃꯈꯛꯇꯪ ꯀꯛꯆꯕꯗꯨ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯃꯤ? ꯗꯥꯉꯥꯟꯕꯗꯣ ꯆꯥꯟꯗꯦꯜꯒꯤ ꯗꯤꯁꯤ ꯑꯣꯏꯅ ꯄꯨꯔꯅꯤꯅ ꯉꯍꯥꯟ ꯈꯕꯔꯗ ꯌꯥꯎꯈꯤꯕꯗꯣ ꯄꯥꯕꯨꯡ ꯄꯥꯍꯧꯗ꯭ꯔꯕ? ꯍꯣꯏꯅꯦ, ꯇꯥꯔꯦꯅꯦ. ꯑꯗꯨ ꯀꯩꯗꯧꯔꯕ? ꯄꯥꯕꯨꯡ, ꯗꯥꯉꯥꯟꯕ ꯃꯅꯥꯛꯇ ꯑꯝꯇ ꯆꯧꯁꯤꯕ. ꯃꯥꯅ ꯗꯤꯁꯤ ꯑꯣꯏꯕꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ. ꯑꯝꯇ ꯆꯠꯂꯨꯁꯤꯕ ꯄꯥꯕꯨꯡ. ꯀꯔꯤ? ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯕ? ꯆꯠꯀꯨꯝꯁꯤꯗ. ꯃꯍꯧꯁꯥ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯉꯩ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕꯤꯈꯤꯕ, ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯕꯗꯅꯦ ꯏꯄꯥꯗꯤ ꯏꯀꯥꯏꯅꯦꯍꯦ. ꯆꯠꯀꯨꯝꯁꯤꯗ. ꯑꯩ ꯆꯠꯄ ꯉꯝꯃꯣꯏ. ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯉꯛꯑꯗꯤ? ꯅꯠꯇꯦ, ꯅꯪꯅ ꯃꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯝꯖꯥ ꯁꯔꯥꯅꯦ ꯍꯥꯏꯈꯤꯗꯥꯏꯅꯦ. ꯂꯝꯖꯥ ꯁꯔꯥꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ? ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣꯕ? ꯄꯥꯕꯨꯡ, ꯅꯆꯥꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯈꯤꯗꯨꯅ ꯉꯥꯡꯁꯛꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯄꯥꯕꯨꯡꯅ ꯁꯣꯟꯊꯥꯡ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯍꯟꯕꯤꯔꯦ. ꯅꯆꯥꯗ ꯑꯃꯨꯛ ꯀꯔꯦꯝꯅꯕꯤꯔꯤꯔꯥ ꯄꯥꯕꯨꯡ? ꯍꯦ, ꯕꯦꯃꯥ, ꯁꯦ ꯇꯣꯛꯑꯁꯦ. ꯑꯄꯪꯕꯤꯁꯤꯗꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯇꯥꯍꯔꯤꯗꯨꯕꯣ? ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯇꯥꯉꯥꯟꯕꯗꯣ ꯂꯥꯏꯔꯤꯛ ꯍꯩꯕꯗ ꯅꯠꯇꯦ, ꯂꯥꯏꯁꯨ ꯈꯪꯕ ꯑꯉꯥꯡꯅꯤ. ꯃꯥꯅꯅꯦ ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯇ ꯀꯥꯎꯔꯝꯃꯣꯏ. ꯃꯥꯒꯤ ꯃꯊꯧꯅ ꯌꯥꯗꯗꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤꯌꯦ. ꯌꯦꯡꯉꯣꯏ, ꯏꯄꯥ ꯏꯆꯥꯅ ꯍꯧꯖꯤꯛ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯑꯣꯏꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ ꯀꯣ. ꯃꯥ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ. ꯑꯁꯦꯡꯕꯩ ꯂꯥꯛꯀꯗ꯭ꯔꯥ ꯄꯥꯕꯨꯡ? ꯏꯄꯥꯅ ꯌꯥꯝ ꯆꯦꯠꯅ ꯊꯥꯖꯩ. ꯃꯥ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤꯌꯦ. ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ? ꯇꯥꯏꯊꯣꯕꯤꯌꯥ, ꯔꯣꯌꯦꯜ ꯗꯦꯕꯂꯞꯃꯦꯟꯠꯒꯤ ꯐꯥꯏꯜꯁꯤꯡꯗꯣ ꯃꯗꯨꯝꯗ ꯄꯨꯁꯟꯕꯤꯔꯣ. ꯑꯗꯨꯒꯅꯦ, ꯍꯣꯏ, ꯀꯦꯁꯤꯌꯔꯗꯣ ꯑꯩ ꯑꯦꯀꯥꯎꯟꯠ ꯆꯦꯛ ꯇꯧꯗꯣꯏꯅꯦ. ꯀꯦꯁ ꯕꯨꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯔꯦꯗꯤ ꯇꯧꯕꯤꯌꯣ ꯍꯥꯏꯕꯤꯌꯣ. ꯍꯣꯏ, ꯐꯅꯤ ꯍꯥꯏꯖꯔꯝꯒꯦ ꯁꯥꯔ.
ꯁꯥꯔ ꯁꯤ ꯂꯩꯖꯔꯦ ꯁꯥꯔ ꯀꯦꯁꯤꯌꯥꯔꯁꯨ ꯍꯥꯏꯖꯔꯝꯃꯦ ꯁꯥꯔ ꯌꯥꯏ ꯌꯥꯏ 시모이 대학대 열로 ꯄꯣꯏꯔꯦ ꯏꯃꯥꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯏꯃꯥꯒꯤ ꯍꯛꯆꯥꯡꯅ ꯅꯣꯡꯗꯝ ꯅꯥꯏꯗꯕꯁꯤꯗ 이미따 이모 우버 팡으로이더라 칼레 낭나 밤자바 누피도 이마 파이바티 하이라로이 걔는 오라바수 파래 이마 ꯑꯩ ꯃꯇꯝ ꯁꯥꯡ ꯂꯧꯔꯣꯏ ꯅꯣꯡ ꯅꯤꯅꯤ ꯈꯤꯇ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯗ ꯑꯩ ꯈꯪꯍꯜꯂꯛꯀꯦ कायदे हुम्नी चुलाओ इमाना पाम्बदी नंगबु थुना लुहोंगबदुनी इमा आई केनुगा तानरके कमाई तौदुने बु कइनो ꯑꯩꯒꯤꯗꯤ ꯔꯦꯗꯤꯅꯦ ꯑꯦꯅꯤ ꯇꯥꯏꯝ ꯌꯥꯔꯦ केनु नंगे मनाउदी याम खिंगनी हदम तांगे आई लुहोंगदी लायरनने हार्ट डिस्क काइब्र केनुम दौदोइनी ꯀꯩꯗꯧꯕꯩ ꯀꯥꯏꯗꯣꯏꯅꯣ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯑ ꯂꯣꯏꯔꯦ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯇꯥꯏꯕꯪ ꯄꯥꯟꯗꯨꯗ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯀꯝꯗꯧꯒꯦ ꯈꯪꯅꯤꯌꯦ लुहोंगदुदे आइसु पाम लेरमने ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯀꯤꯔꯤꯔꯣ अस केनु कीबई वा नतेमी ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ केनु नंगई मतेंग ओंग पांगबिगेरा ꯀꯩꯅꯣ ꯃꯇꯦꯡ ꯍꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯁꯨꯡꯄꯪ ꯄꯥꯡꯗꯕ ꯃꯤꯔꯣ अदो पांगबई पांगबा नंग मतांगजी पांगबियोबा ꯀꯩ ꯃꯇꯦꯡꯅꯣ ꯍꯥꯏꯔꯣ ꯀꯩꯗꯧ ꯍꯥꯏꯅꯣꯕ नंगनने अखोय पाउंगदा ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯄꯤꯌꯣ ꯅꯥꯎꯇ ꯍꯥꯏꯕꯤꯌꯣꯕ ꯈꯪ ꯈꯪꯅꯗꯅ ꯂꯩꯔꯕꯁꯤꯗ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯍꯥꯏꯅ ꯁꯤꯡꯅꯕ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕ केनो ꯑꯩꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯏꯆꯤꯟꯁꯤꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦꯕ ꯐꯔꯦꯅꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯏꯀꯥꯏꯔꯗꯤ ꯑꯩ ꯃꯥꯏꯁꯦ ꯂꯩꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯗꯤ ꯍꯥꯏꯌꯨꯀꯣ ꯍꯥꯏꯔꯣ ꯃꯁꯦ I love फजरे केनो आई फजरे याम पामेबा आई लुहोंग तारदि मागो इना लुहोंगे खले कोई पाउंजु मोय पाउंगा याम खंगनावनि कोई पाउंगना हायरोदि मा सोय याकनि केनो नंग नतनदि आई मतेंग बांगिनो कना सुलाइति नंगना या पामजे थुंगनबं तो हनबियु को 하이게 에이 하이게 너코이 빠봉다 너가 파자리가 끌어홍나봐 신비요이나 에이 하이게 땡큐 केनो केदोगे 커피로 하세 केदोगे 와 कैसे तौदे हराबगी पीने नंगी सेंगलबा पुगनिंगी वादु ताबदा आई याम नुंगाई सेंबैरो आई नंगोंददी कइदोंगैदो ओइदबा nganगदे पुनसिगी ओइनासु ngangoy आई ngasimak noi pabungda haige lao just lao
ꯐꯖꯔꯦ ꯐꯖꯔꯦ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯪ ꯀꯥꯁꯤꯗ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯗꯦꯗ ꯑꯩ ꯁꯤꯗ ꯂꯩꯔꯗꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ ꯄꯥꯕꯨꯡꯅ ꯍꯥꯏꯔ ꯈꯪꯉꯤꯅꯦ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯅꯪꯕꯨ ꯀꯥꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯊꯃꯣꯏꯁꯤꯅ ꯋꯥꯕ ꯍꯦꯜꯂꯛꯂꯕꯗꯤ ꯀꯥꯁꯤꯗ ꯆꯪꯉꯒ ꯈꯔ ꯐꯩ ꯀꯥꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ ꯐꯖꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯉꯥꯎꯗꯣꯏ ꯃꯥꯟꯖꯜꯂꯛꯑꯦꯕꯨ ꯃꯥꯟꯕ ꯅꯠꯇꯦ ꯉꯥꯎꯔꯕꯅꯦ ꯑꯣ ꯂꯝꯕꯤ ꯁꯣꯔꯣꯛ ꯃꯤꯃꯥꯡ ꯊꯣꯛꯅ ꯉꯥꯎꯕꯗꯤ ꯅꯠꯇꯕ ꯀꯥꯁꯤꯗ ꯅꯊꯟꯗ ꯉꯥꯎꯖꯕ ꯑꯅꯧꯕ ꯁ꯭ꯇꯥꯏꯜꯒꯤ ꯈꯨꯡꯉꯥꯎꯅꯤꯀꯣ ꯆꯥꯛꯊꯦꯛꯄꯤ ꯅꯪ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯍꯣꯏ ꯕꯦꯝꯃ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅꯅꯦ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯕ ꯋꯥꯅꯤ ꯌꯥꯗ꯭ꯔꯥ ꯇꯣꯛꯆꯧ ꯀꯩꯅꯣ ꯆꯥꯛꯊꯦꯛꯄꯤ ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅ ꯎꯕꯤꯗꯅ ꯑꯗꯨꯝ ꯇꯣꯛꯑꯗ꯭ꯔꯥ ꯑꯩ ꯈꯟꯐꯝ ꯈꯪꯗꯦ ꯑꯩꯕꯨ ꯀꯝꯗꯧꯁꯤꯒꯦ ꯅꯪ ꯑꯝꯇꯗꯤ ꯍꯥꯏꯔꯛꯎꯕ ꯐꯖꯔꯦ ꯅꯨꯡꯁꯤꯕꯕꯨ ꯐꯣꯡꯗꯣꯛꯇꯅ ꯊꯃꯣꯏꯗ ꯂꯣꯠꯁꯟꯗꯨꯅ ꯊꯝꯂꯕꯗꯤ ꯅꯊꯃꯣꯏꯗꯣ ꯀꯥꯏꯕꯗ ꯅꯠꯇꯦ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯂꯪꯖꯈꯤꯕ ꯃꯌꯥꯝꯗꯨꯅꯅꯦ ꯕ꯭ꯔꯖ ꯑꯣꯏꯅ ꯅꯀꯣꯛꯊꯛꯇ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯇꯥꯔꯛꯀꯅꯤ ꯑꯗꯣ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣꯕ ꯍꯣꯏ ꯕꯦꯝꯃ ꯅꯊꯧꯅꯥ ꯂꯩꯌꯣ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅꯅꯦ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯖꯧ ꯑꯗꯨꯅ ꯐꯅꯤ ꯐꯔꯦ ꯄꯥꯝꯖꯕ ꯃꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯑꯒꯦ 이붕어 사입이네. 바보 이붕어 사야. 바보 사입 가도 하비가나다 아이디도 마우사기드네 아도 ngasi yam thajadana lengisibu kadom deino. 바보 ngasi 우나다바 꾸이레 락답수 꾸이레 하드나 ngasi 우너로겐 라이스네 바보 바보 바자레 불레 기다브라 바자레도 마마나비 amagi mayumda chatkani harami. ado masu ngaibo oina imungda phamchi. 바보의 밤자로에게 karigino 이놈 자수 로컬로가다바 레이바 아두나 야가디 아이시 빵꾸이 꾸이능드라바 하이 bunga nandomcha도 nangidamukta yam wajarabani nandomcha nungai haluko adu ujupo karai tarige 바보 ngai세 짠데르 디시웬 부자리 yam nungai re bunga 바보 따세나 아이는 ngasi 락세이세 hoi 바자레데기 아이나 매니저ම් 팜바 ꯆꯔꯝꯗꯥꯏꯗ ꯂꯨꯄꯥ 10,000 ꯈꯛ ꯂꯧꯕꯅꯦ ꯃꯗꯨ ꯄꯤꯊꯣꯛꯆꯔꯝꯒꯦ ꯂꯥꯛꯄꯅꯦ adu pidasu yadubu kaino nachanna mateng pangmane khandu oloredana yaide da piranuda kaisu kaide 바보 바보 ngaigi tawbimasu punchi chupai kaujaroi 바자레이다 마시 아이나 피라메 ꯅꯪꯇ ꯇꯝꯕꯤꯌꯨ 바보 hoi 바보 바보 hꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯕꯨ ꯗꯥꯡꯉꯥꯟꯕ ꯅꯠꯇ꯭ꯔꯣ hoini manine ꯃꯥꯅ ꯑꯩ ꯍꯪꯉꯝꯕ꯭ꯔꯥ hoi hangame mana nangondagi paisa khara lokhi manine ado singambani to ꯑꯗꯣ ꯑꯩ ꯃꯔꯝꯗꯒꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯣ nang maramdadi madi thudokpa hairamdebo kaim hairamde ꯃꯥ ꯂꯥꯛꯑꯗꯤ ꯑꯩ ꯀꯣꯛ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯄꯥꯕꯨꯡ ꯄꯥꯕꯨꯡꯅ ꯐꯣꯟ ꯄꯥꯏꯔꯤꯗꯣ ꯀꯩ ꯀꯥꯟꯅꯅꯕꯅꯣ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗꯗꯤ ꯍꯜꯂꯣ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯀꯥꯏ ꯂꯩꯒꯦ ꯄꯥꯕꯨꯡꯒꯤ ꯃꯣꯕꯥꯏꯜꯗꯣ ꯄꯤꯔꯣ ꯊꯨꯒꯥꯏꯒꯦ ngaikhoꯡta ipagi mobile thugairaga kaidongna doino nati nganba laga nangonda pau pibadu nangbu nang phatine chatkibana hale kaidorge dubo ꯆꯥꯈ꯭ꯔꯦꯗ ꯁꯣꯛꯅꯤꯡꯈ꯭ꯔꯦꯗ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯦꯕ ꯆꯤꯠ ꯂꯥꯎꯅ ꯍꯦꯛ ꯅꯥꯟꯊꯣꯛꯏꯍꯦ ꯇꯥꯃꯣꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ hai ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯁꯨ ꯊꯣꯏꯗꯣꯛꯅ ꯄꯪꯆꯣꯞ ꯆꯣꯞꯀꯗꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯅꯠꯇꯦꯗ
ꯃꯙꯧꯗꯨꯁꯨ ꯃꯃꯥꯡꯉꯩꯒꯤ ꯗꯔꯕꯥꯔꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏꯅꯤ ꯂꯨꯍꯣꯡꯕꯁꯦ ꯈꯤꯇꯪ ꯆꯥꯎꯔꯞꯅ ꯍꯦꯛ ꯍꯣꯠꯅꯖꯅꯤꯡꯕ ꯇꯥꯃꯣ ꯆꯨꯞꯇꯅꯕ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯚꯛꯇꯤ ꯑꯃꯇꯪ ꯖय 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 ꯀꯩꯅꯣ ꯇꯧꯁꯤꯗꯤ ꯆꯥꯊꯣꯏ ꯆꯥꯊꯣꯏ ꯀꯩꯅꯣ ꯅꯪ ꯇꯧꯁꯤꯕꯣ ꯄꯥꯕꯨ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯗꯤꯀꯣ ꯅꯨꯄꯥꯗꯣ ꯑꯩ ꯄꯥꯝꯗꯦꯕ ꯍꯣꯡꯒꯦ ꯍꯥꯏꯔꯒꯅꯦ ꯄꯥꯕꯨꯡꯒ ꯑꯣꯏꯅ ꯍꯣꯡꯉꯣ ꯀꯔꯤꯅꯣ ꯆꯥꯊꯣꯏ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯏꯄꯥꯒ ꯌꯥꯅꯗꯨꯅ ꯋꯥ ꯂꯣꯏꯅꯈ꯭ꯔꯕꯗꯨꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯇꯥꯡꯀꯛꯅꯦ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯣꯠ ꯆꯥꯅꯕ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯕ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇꯤꯌꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ MA ꯇꯝꯂꯕꯤꯅꯦ ꯑꯐ ꯐꯠꯇ ꯃꯁꯛ ꯈꯪꯂꯕꯤꯅꯦ ꯆꯥꯊꯣꯏ ꯏꯄꯥꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯦꯞꯈ꯭ꯔꯕ ꯐꯤꯔꯦꯞꯅꯤ ꯏꯆꯥꯅ ꯈꯜꯂꯤꯕꯗꯣ ꯏꯄꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯟꯅ ꯃꯥꯟꯅꯕ ꯎꯆꯦꯛꯁꯤꯡ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯒꯅꯨ ꯍꯌꯦꯡ ꯃꯥꯒ ꯆꯥꯟꯅꯒꯗꯕꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯕꯤ ꯑꯃ ꯈꯟꯈꯤꯕꯗ ꯏꯆꯥꯅ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯕꯗꯣ ꯏꯄꯥ ꯌꯦꯡꯕ ꯉꯝꯃꯣꯏꯅꯦꯍꯦ ꯑꯗꯨꯅꯅꯦ ꯏꯄꯥꯅꯅꯦ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯒ ꯍꯌꯦꯡ ꯏꯆꯥꯅ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯒꯁꯨ ꯇꯣꯔꯛ ꯈꯣꯟꯗꯥꯅꯕ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗꯁꯨ ꯆꯣꯞꯄꯔꯣꯏꯗꯕ ꯏꯃꯨꯡꯅꯦ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯑꯗꯨꯅ ꯏꯄꯥꯅ ꯁꯤꯜꯂꯤꯕꯁꯦ ꯌꯥꯎꯀꯣ ꯏꯕꯦꯝꯃ ꯑꯝꯇ ꯈꯥꯝꯃꯨꯍꯦ ꯑꯁꯤ ꯄꯣꯠꯐꯝꯁꯦ ꯑꯩ ꯃꯁꯛ ꯈꯪꯕꯤꯔꯤꯕ ꯈꯪꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯑꯩꯅꯦ ꯇꯣꯝꯊꯤꯡꯉꯥꯟꯕꯅꯤꯅꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯅꯦꯒꯤ ꯄꯣꯠꯐꯝꯁꯦ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤ ꯑꯩꯗꯤ ꯂꯩꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯗꯨꯗ ꯏꯅꯦꯅ ꯅꯨꯡꯉꯥꯏꯇꯗꯅ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯀꯧꯁꯜꯂꯒ ꯄꯤꯖꯈꯤꯕꯗꯣ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯆꯥꯗ꯭ꯔꯕꯅꯦ ꯁꯦ ꯃꯪꯒ꯭ꯔꯥꯁꯤ ꯆꯥꯎꯁꯦ 이네, 마시 바션비. पैसादी यारे दे बुंगो. 네, 아이는 짝라 먹어 맞담다. 이네네 오늘 망가라 맞도 마마 비저기보다 마두다 이게 알아 먹고기. 마두기 몸을 요구나 떼네. 제네, 바션비. 마시면 돼 이제 알게. 넘사. 너를 보냈어. लोइरे सी नम जाय फिन नत्रो मानी मानी
ꯐꯛꯀꯁꯤꯗꯤ ꯊꯝꯃꯝꯃꯁꯤꯗꯤ ꯏꯅꯣꯝꯆꯥ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯍꯥꯞꯆꯜꯂꯣ ꯍꯥꯞꯆꯜꯂꯣ ꯃꯁꯤ ꯒꯥꯔꯤꯗ ꯑꯝꯇ ꯍꯥꯞꯆꯜꯂꯣ ꯑꯗꯨꯗꯤ ꯄꯨꯄꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯁꯤꯔꯣ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯕꯅꯗꯤ ꯐꯩ ꯂꯥꯛꯑꯣ ꯉꯥꯟꯕ ꯅꯪ ꯂꯥꯛꯑꯦꯗꯅ ꯍꯣꯏ ꯄꯨꯄꯨ ꯅꯟꯗꯣꯝꯆꯥꯒ ꯆꯠꯄ ꯇꯥꯔꯕ ꯏꯅꯣꯝꯆꯥꯁꯨ ꯋꯥꯖꯔꯛꯑꯕꯅꯤꯅ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯒꯦꯅ ꯇꯧꯔꯕ ꯃꯥꯃꯥ ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯩꯅ ꯏꯁꯥ ꯉꯥꯟꯕꯁꯤꯗꯕꯨ ꯃꯤ ꯑꯣꯏꯔꯕꯗꯤꯀꯣ ꯍꯥꯏꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯃꯥꯃꯕꯨ ꯄꯣꯊꯥꯐꯝ ꯈꯪꯍꯟꯈꯤꯗꯕ ꯀꯌꯥꯗꯣ ꯏꯅꯣꯝꯆꯥ ꯃꯥꯃꯅ ꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯒꯤꯗꯤ ꯅꯃꯧ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯆꯔꯔꯣꯏ ꯃꯥꯃ ꯌꯥꯔꯦ ꯌꯥꯔꯦ ꯄꯨꯄꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯧꯈꯤ ꯉꯥꯟꯕ ꯅꯟꯗꯣꯝꯆꯥꯁꯤ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯔꯕꯅꯤꯀꯣ ꯃꯥꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯃꯣ ꯍꯣꯏ ꯄꯨꯄꯨ ꯕꯦꯝꯍ ꯅꯪ ꯁꯥꯎꯅꯨꯀꯣ ꯃꯥꯃꯅ ꯈꯔ ꯊꯛꯀꯟ ꯆꯥꯀꯟꯕ ꯑꯣꯏꯕꯗꯨꯗ ꯅꯪꯉꯣꯟꯗ ꯉꯥꯡꯍꯩꯗꯕ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯩꯍꯩꯗꯦꯗ ꯃꯥꯃ ꯉꯥꯟꯕ ꯅꯟꯗꯣꯝꯆꯥꯁꯤ ꯂꯨꯅ ꯇꯧꯀꯣ ꯆꯠꯂꯨꯈꯤꯒꯦ ꯃꯥꯃ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯉꯥꯟꯕ ꯅꯐꯤ ꯅꯔꯣꯟꯒ ꯑꯃꯠꯇ ꯍꯣꯡꯗꯣꯛꯇꯉꯩ ꯎꯪꯗꯨꯅ ꯂꯩꯔꯗꯤ ꯏꯅꯣꯝꯆꯥ ꯉꯁꯤ ꯐꯥꯎꯕꯗ ꯏꯅꯣꯝꯆꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯏꯟꯗꯨꯅ ꯂꯥꯛꯏ ꯏꯅꯣꯝꯆꯥꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯣꯐꯤꯁꯔꯗꯨꯁꯨ ꯅꯆꯥ ꯑꯣꯏꯖꯔꯦ ꯏꯅꯣꯝꯆꯥ ꯉꯁꯤꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯏꯄꯥꯗꯨ ꯀꯅꯥꯅꯣ ꯉꯥꯟꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯇꯥꯍꯥꯔꯤꯁꯤꯕꯣ ꯏꯅꯣꯝꯆꯥ ꯑꯩꯍꯥꯛꯀꯤ ꯃꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯒꯦ ꯈꯜꯂꯦ ꯄꯨꯛꯅꯤꯡꯅ ꯄꯥꯝꯖꯕ ꯅꯨꯄꯤꯁꯨ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯡꯅꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ ꯁꯣꯏꯗꯅ ꯍꯪꯉꯛꯀꯅꯤ ꯑꯗꯩ ꯀꯩ ꯈꯨꯝꯒꯅꯤ ꯉꯥꯟꯕ ꯅꯪꯅ IAS ꯈꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯋꯥꯍꯪ ꯑꯁꯦ ꯍꯪꯉꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯦ ꯏꯅꯣꯝꯆꯥ ꯉꯁꯤꯗꯤ ꯇꯥꯛꯄꯤꯔꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ ꯉꯥꯟꯕ ꯏꯟꯗꯣꯝꯆꯥ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯃꯇꯝ ꯑꯃꯗ ꯈꯣꯡꯖꯣꯝ ꯁꯥꯔꯀꯜꯒꯤ SDO ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯇꯥꯔꯝꯃꯤ ꯃꯃꯤꯡꯗꯤ BK ꯁꯤꯡ ꯍꯥꯏꯅ ꯈꯪꯅꯩ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯣ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯅꯦꯝ ꯑꯣꯏꯔꯝꯕꯅ ꯀꯩꯁꯥꯝꯄꯥꯠꯇ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯗꯨꯅꯅꯤ ꯏꯟꯗꯣꯝꯆꯥꯅ ꯅꯪꯕꯨ IAS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯍꯟꯅꯤꯡꯈꯤꯕꯁꯦ ꯅꯪꯅ IAS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯒ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯕ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯕꯁꯦ ꯏꯟꯗꯣꯝꯆꯥꯒꯤ ꯊꯥꯖꯕꯅꯤ ꯏꯅꯣꯝꯆꯥ ꯏꯅꯣꯝꯆꯥ ꯑꯩꯒꯤ ꯏꯃꯥꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯨ ꯏꯅꯣꯝꯆꯥ ꯉꯥꯟꯕ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯃꯥꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯥꯡꯗ ꯍꯦꯛꯂꯤꯕ ꯑꯩ ꯑꯁꯤꯅꯦ ꯏꯅꯣꯝꯆꯥ ꯅꯆꯥ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯤꯅꯣ ꯏꯃꯥ
ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯀꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯠꯅꯤꯅꯦ. Amta changjarage sir. Yani changbiro. Kay lere uncle. Baton sintang pijage lakpani sir. Kanagino? Ay isagi luhongbagini isa nupagi. Sir lembirakta yadi ko. Hoy, ay laksage. Ado sir ay amuk Pare. Zarito, ina. Sinong dahil? Nang mathong marang khangdaba mi khok silai se kaigino? Ha? Pabung leitrasu ai leisidi. Aigona dum hairo. Se. Sir, akhoi sir na simta pabi go sir. Yumda lakjage to ni sir la ingai sida ekta yare. pabi gro sir. Mai babu, kaidawrage asuk thing hanbira ibasibo. Wase kari haina tamganu khangdre. Kaino harisibo? Kaidawrage? Aina handak NRGS ki paisa khara anabag sijinaubudo. Narnai oina sisinabagidamag. Handakta nongna lakpa disiduna athuba matamda singanaba na explanation ko tawle. Kaino harisibo? Hayengdi khabarda soina irani khale. Tanjasitabo. Adui khalubadane aina matha sarisi. Ado, disidubo kanano? Yamahangni mamingna tumsingnama kowe. Ima poirebu leikibro. Ibungona kana? Mai ngan makawi. Maga university da punna tamina. Adudi nasana pagi mamana bane. University da tamina rakpane. Asing grana hisibo. Asing mani moi babu. Angang do akhoi da sula ama bane. Adudi akhoi pori thaduna matam khara sangdana bhai rosidana. Nasana padi adum naga haiba natte. Kana de moi babu oina hekta chapiu. Poiregi mapane saktaklabadi adum yajarakanida. Lebai mataredana. Hayengsi magi quarter chalaga heta unaroge. Tongthingan na khoi pong na lokhali bi action ya tai nati. Mana pamjaba phajari bo ai oi gi dore khamna dagi. Taina mam naita na khoi pong na taina. Mi ma chao na horpe hongna bi. Atuk chao ba thawa ma taw bo. Mongchen pi. Hoy. Nang wari libo ina salagiro. Adyam nangangning ido kaigino ba? Mina kupang thar adine kinna ko thinda ba. Kande action tawse. Amana bangi action. Action naita ba khodi noi me amar ta kamai ni hingdoi no. Hoy. Nang dine kumai wa yengo. Baba koyo. Kenu aina poiregi damakta kadai phagyong nangam ge habdo. Namit pe na yengo. Keno. Nangila manjibo aina karamba mapokta singbangang wadagi. Laman don sinaba nate. Aina nang ginating pangibasi. Karamba mapokta nangilaman kaya mo yam tulo ba na no? Handak ki mapokta. Tamoy sina. Nang kita magkaliba. Keno. Nang mangungom daw reda. Punsi habdo. Asi oira male. Pore. Nang kasuwaron. Ay nang ngan babu soida na hat ka ni. Ay nang wasa iba sini. Keno. Ay nangon na mi halo di haidi ko. Haide. Ay so hat pa do na tiya pami ba. Hat pa gitan dito. Ado na ay napangningi ba. Keno.
ꯅꯪ ꯌꯥꯝ ꯁꯥꯊꯤ ꯂꯩꯈꯠꯂꯝꯃꯦꯅ ꯂꯩꯈꯠꯄ ꯅꯠꯇꯦ 이미지나 ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯇꯥꯡꯀꯛꯇꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯪꯒꯤꯗ ꯑꯣꯏꯔꯕ ꯃꯄꯣꯛ ꯑꯁꯤꯒꯤ ꯄꯣꯠꯂꯣꯏꯗꯤꯅꯦ ꯀꯩꯁꯨꯝꯁꯪꯗ ꯂꯣꯏꯔꯁꯤꯗ ꯀꯩꯅꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪ ꯃꯤꯗꯤ ꯍꯥꯠꯀꯅꯨꯀꯣ ꯍꯥꯠꯇꯕ ꯌꯥꯗꯕꯅꯦ ꯅꯪꯒꯤꯗꯃꯛ ꯍꯤꯡꯖꯔꯛꯄ ꯄꯨꯟꯁꯤꯅꯦ 시러버수 넌부디 가운데도 시니 아이는 그 흉상들 내려가다 바쁜 시도 아두수 당기네 난기 ताइंगोन अखोई सिबु मिटोपनेना खनबिरब्रा कइनो इबेमगी लुहोंग खोंदोंबगी पाउगा अमत खंगनबिरक्तबा सिबु बेमा इबुंगसे सुमदौबनी हाथु हाथु सिनखिबगा ओइरे मिरोनगा लेजद्रेदो बातो नुंदोंगासे पाक्सन्ना तौद्रबनी अदु पाउसिबु कनादिगी तारके बोरोइगदौरिबदुगी मपादुगा अखोई nganbaga office amatada leminaba baton tawraktana khangjabane taingo ibemabu leikhiba natro taingo leibani bunga nganba nang amukta nachangi ka ta chango mase handaksi mapuning sibra khangde nimit khudingi tumin lei kaptuna su lei mase maning thung da bra kelam tawi nang amukta changso Oi babu. Se nang na jang moda piramo. Aisu maya warpa kai legen haunge. Hai fare. Bema lebak lei. Handa kilo hong wase ichana pinadi sukya ya jatabani. Adubu aina mapa moina ichagi mapam chaba amtang yengningsduna namduna sinjelubani. Khangdrada aigi khongpham se chumdrabra kaino. ताइंगो थोइदोंना लुना खंजिन बिरुनुदा मागी मराइबक्ता तमनरमद्रगबु अखोइने हेक्ता सिलुबदी याब्रदो फजरे इलाये aina mimana da bor bana nongonde am yetkre adubu ay amoni yelaro larba gi mapokse nang nong tang piram dangan ba lali badi nang nante aina mapal thongi kuyom ngawruba ay mupang bileramdre dangonda lamja sara kibado lamja saradi ayoy ramle nangoda ay dalal ay bawai sina ay giral pumna mo kupiyo ay kasukande da pazare ay nangi puning kangi adubu matang na matamna pangal to pangam kitabane adu pazare nang larumi ba phiripse kitang di thuman braina khale nang degi puning bu khang kitaba male hauji ay kari tawse bano ay gila bibiyo alaman singna silibu kudimakta kaira kadab du kaluraga anu lambi masema ngamagi pangal do ay ngonda leitre pasre Pise, aina nangi da magdalek pane. Pamreng. Echa lagi. Ahi muki mapuk tadi. Nangay bunga mo pasare.
그럼 당직해봐. 그럼 당직해봐. Kana, kari haibigadawno? 랭신비로 kari takbigadaba? Yani. Nangdi ima isabu ikhan bidaba male asukuiba matamse isa sibu saunaba hotnabada taibangi minok may samarakta ay wana lil taib saudubu kadayda tarige magi ipaw gamta Taibsogdo Toksimda Taramani adubu Hojina kada wai tagrabano phone gamta phangnadabsida ba men amta tanadrene Aina namana sabu mirai ke bidnate matam punam ta khanki hausu khale nang aibu thajari binatro thajabadunani nangbu nongma natraga nongmadi soidana thengnarakini khanduna isa sigi wakhalda ngasi phawa hinglibase aina joining report piban numit aduda aibu conference amagi damak Delhi da satba yade haiduna Delhi da thai atuga Delhi de halapga ai nakoi khunda la tima Kanano aine Haima ibungo nang oire Songo tima aise hokikta Delhi de ki thunga bane yumdaga sangamdana mafamse tamna laafne lebalido amta ko burigira ma ai bungai budi am waramgani ngasidi ai ma loge laamne tima Basanta itay mabu kari haigadobano khangdarene tima lebali ki toroge hajibo ai nangbu TV apatiki Dubu Pangba ko boleh kiti Nangdi Hanay bani na khangnakiba punsidudagi ahongba leirabra Ahalaman singi yathang matungina ai luhungbu taki hojikti ai isa nupa amagi mapa oire aduga nangdi aidi hongdri nangna lakhidrabasu isa nupa sigi wakhalda ai nangbu ngairi matabu mi ama oinaba hotnabada thawai haksang pumnamak kathoki hausikti mahak afaba mi ama oire nangna ngasi unaba laklibase atay kanasu nate nangi nasanupane kare
Babu, ay isan pa. Ay, mangunda, kariyong makarahay lakpani. Adubu, ay hayraroy. Isang napamjaba, at sumbato, tugirasana. Ay siya Amuk tangay biko. Nang nahayning ba kuding magto. Ingon Imana nahan makaibu mi oina buhanabada thabirakhiba paisa mayamdudi ima geron makarbar masuleri bare tukacche tasing tukacche ngan ba? Nang imada dumagdi. Haygan. Yengo. Nang ginamang dalip-liba mahag asing kanano kangbra. Nang namatampom na magtahang doon na talaki ba? Nang buheg po pa napabong doon eh. Inom sa gisaklong laro kibimana. Taibang minok may sakit na lamakhang na mangan biram na bati. Ay gimapok siya. Taibang param daw siya. Adubo akang kan bimana. Amawa bigi pidam ngaktala. Minok may siya. Nung linumsit panamak tunguhin na ramlaga. Ay butay bang mong paunan bibane. Nang tira malim sigmatuhin bibane. Ay kipun siya. Imagi kudol. Imagi cerita ni. Mapa mo na. Mamagi siyom nung dalay ba masabong minung sipaw mangamdaba. Mapa magilobam to patawdang lobang amdaba. Michili nang di. Mapa na te. Niram chat pangamdram michili. Nang boy gipani ay nindi. Aduga nang na. Kasi Imama di agi mang dalim dari bisyo. Nasagyo siya ba't tibalak pa na Apang may ima siya mo uno na mo'y tiyang tawdo na. Karang mo siya taktingin kali. Ngan ba? Kayo nang nalapadang ng libasing Ima, ano mo? ay kang ima. Ay loy na kang Mapama da machama na utpam to padogolong pa namak ay kang Ay kang Adu mo siguro Michelle si Daddy. Nate. Ay Michelle nate. Ay kaitong ina so Michelle way kite. Laibakta sumto ay doon na tamkiba na ni. Ay na sarkagi kamasari oy ba na dito na baon tawkiba na namagi nakta matam sana yaw kita bagi. Nang nawaro nga mati yay. Chayo! Ngango! Laibag tiba na pahing wanda. Adubo. Ay, Michelle da haino. Michelle da haino. Michelle da haino. Ngan ba? Iyari to. Ngasi, nang taibang palgi pa sa mabuuba panglibase. Nanggi, pabong sige mapaldagin. Nang pokpi bagi laman di tuli. Moy babu, kamay tawbiragi. Ay, kari kumamda haibang amda na lai. Karigino. Mama. Ay kipunsida, kanaamta da lituktirba wari malay. Kari warino. Sahi kumari kumangagi mamangda, kungyonggi SDO office da, ay posting tarabi.
이반에게 누시나베 말이 농무농무게 해결할게. 아두가 낙나바 말이 파고 탐나게. ꯀꯩꯗꯧꯔꯦ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯂꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯦ ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯥꯗ ꯉꯥꯏꯔꯝꯃꯣ ꯑꯩ ꯂꯥꯛꯀꯦ ꯈꯤꯇꯪꯗꯤ ꯊꯨꯔꯛꯎꯀꯣ ꯑꯩ ꯆꯠꯈꯤꯗꯣꯏꯔꯣꯏꯅ ꯅꯪ ꯄꯨꯛꯅꯤꯡ ꯋꯥꯔꯤꯔꯣ ꯅꯠꯇꯦ ꯇꯥꯃꯣ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔ ꯃꯥꯜꯂꯦ ꯏꯅꯤꯜ ꯐꯪꯉꯤ ꯑꯁꯦꯡꯕ꯭ꯔꯣ ꯇꯥꯃꯣꯗꯕꯨ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯣ ꯅꯪꯕꯨ ꯊꯥꯖꯗꯕꯩ ꯅꯠꯇꯦꯅꯦ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯕꯅꯤ ꯅꯪ ꯅꯣꯛꯄꯨꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯇꯥꯃꯣ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯥꯟꯗꯨꯞ ꯑꯃ ꯍꯧꯔꯒꯅꯤ ꯇꯥꯃꯣ ꯅꯪ ꯉꯁꯤ ꯆꯠꯄ ꯁꯣꯏꯗ꯭ꯔꯕꯣ ꯁꯣꯏꯗ꯭ꯔꯦ ꯆꯠꯇꯕ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯅꯤ ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ ꯇꯥꯃꯣ ꯑꯩ ꯐꯤꯕꯝꯁꯤꯗ ꯌꯨꯝꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯇꯥꯃꯣꯅ ꯆꯠꯄ ꯃꯐꯝꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ ꯂꯩꯕꯥꯛꯂꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯁꯦ ꯌꯨꯝꯗ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯣꯐꯤꯁ ꯑꯃꯗ ꯉꯁꯤꯃꯛ ꯖꯣꯏꯟ ꯇꯧꯔꯛꯀꯗꯕꯅꯤ ꯅꯪ ꯋꯥꯔꯕꯁꯤ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤꯗꯃꯛ ꯈꯪꯉꯝꯃꯣ ꯑꯩ ꯅꯪꯕꯨ ꯉꯝꯃꯤ ꯃꯈꯩ ꯊꯨꯅ ꯂꯧꯕ ꯂꯥꯛꯀꯦ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ ꯂꯩꯕꯥꯛꯂꯦ ꯊꯥꯖꯩ ꯇꯥꯃꯣꯕꯨ ꯊꯥꯖꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯁꯨ ꯃꯗꯨ ꯈꯪꯕꯅꯅꯤ ꯉꯁꯤ ꯑꯩꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯍꯟꯗꯅ ꯋꯥꯔꯤꯕꯁꯦ ꯂꯩꯕꯥꯛꯂꯦ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯉꯥꯛꯅ ꯆꯠꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯊꯕꯛꯇꯤ ꯄꯣꯊꯥ ꯇꯥꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ ꯉꯁꯤꯃꯛ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯊꯕꯛ ꯇꯠꯂꯁꯨ ꯇꯠꯆꯔꯁꯅꯨ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯝ ꯈꯔꯗꯪ ꯈꯪꯉꯝ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯖꯣꯏꯅꯤꯡ ꯔꯤꯄꯣꯔꯠ ꯄꯤꯔꯝꯃꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯁꯤꯗ ꯌꯥꯒꯦ ꯍꯥꯏꯌꯣ ꯇꯥꯃꯣ ꯆꯠꯄꯤꯔꯨꯔꯣ ꯇꯧꯕꯇꯕꯨ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯑꯩꯅ ꯋꯥꯅ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯧꯕꯤꯒꯅꯨꯀꯣ ꯂꯩꯕꯥꯛꯂꯦ ꯑꯩ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯩ ꯅꯪꯕꯨ ꯀꯨꯏꯅ ꯋꯥꯍꯜꯂꯣꯏ ꯅꯪꯒꯤ ꯃꯃꯣꯟ ꯃꯤꯅꯣꯜꯂꯛꯇ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯑꯅꯧꯕ ꯅꯨꯃꯤꯠ ꯊꯣꯛꯍꯟꯒꯅꯤ ꯑꯩ ꯅꯪꯕꯨ ꯊꯨꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯂꯩꯕꯥꯛꯂꯦ ꯇꯥꯃꯣ ꯆꯠꯄꯤꯔꯣ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯆꯠꯄꯤꯔꯣ ꯇꯥꯃꯣ ꯑꯩꯕꯨ ꯆꯤꯡꯅꯒꯅꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ
सोइदन लाओको लाके ऐ सोइदन लोग लाके चलो के चलो ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯂꯩꯁꯥꯕꯤꯅ ꯂꯩꯁꯥ ꯂꯩꯁꯥꯅ ꯆꯠꯅꯕꯤ ꯊꯨꯒꯥꯏ ꯍꯥꯏꯗꯨꯅ ꯑꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯉꯥꯝꯕꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨꯀꯣ tomtin ngam se ai hek pokse bisa tomtin ngam se ai hek pokse bisa fazare to aina nungsi no ta tinja मैतै अखोइगी अरिबा इतिहासना खाइरंबा लमजा सरा हाइना मिंथोनबा कांबु सिगदिने इचागतिना हनिंदे mama mapa leitaba masabu leiba hongnabro keno ai kainom ta hai gene tumilayo nangna hai gadoriba wado ai kangi lohonggadaba kuidraba nangna karigino aigi naksda laiba nambu ahu meeting na kari haina kini lao tindiga lao keno Migi oi kraba kuzigse aina paro bagi atrale machu wa balerang aprasito amoga na salaroi ai ning bakai bai tawje uraga ne nang pungling jota kanu ko chalo nangai mamu ka natira kanu chakro chalo hey nangi lohong ba numi to ai gi soroi ba numi adoga ne nang ai gi mathang mapoki damakta dine nang budi ai na Leram lena ngairom ke chalo chakro chalo keno ai pap selaba michina nangi mapan dhongi saktam du da bur nangi thamoina aibu siauna nungsi biramgani aibadi ai uba ngamaude nang yaudana hingma ngamnaroidaba mapokse idom chatke khalluba ai yam lan krikeno aibu mukta ngakpiro nang aibu mukta di ngakpiro adugi matam datre chalo chalo asak ko mai dane kiya mo irano chalo chakra chalo keno che
ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯂꯩꯔꯛꯄ ꯐꯤꯅꯤ ꯐꯤꯁꯦ ꯍꯣꯡꯗꯣꯛ ꯑꯩ ꯅꯪꯕꯨ ꯆꯦꯟꯕ ꯂꯥꯛꯑꯕꯅꯤ ꯁꯦ ꯍꯣꯡꯗꯣꯛ ꯑꯩꯕꯨ ꯆꯦꯟꯕ ꯂꯥꯛꯏꯕ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ ꯀꯔꯦꯝꯅꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯑꯁꯦꯡꯕꯅꯦ ꯀꯩꯅꯣ ꯐꯤꯁꯦ ꯍꯣꯡꯗꯣꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯅꯪ ꯃꯥꯌꯣꯛꯅꯕ ꯉꯝꯃꯗ꯭ꯔꯥ ꯉꯝꯒꯅꯤ ꯑꯩ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯑꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄ ꯉꯝꯒꯅꯤ ꯁꯦ ꯐꯤꯁꯦ ꯍꯣꯡꯗꯣꯛꯑꯁꯦ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯂꯩꯀꯣ ꯀꯩꯅꯣ ꯂꯥꯎ ꯇꯨꯅꯤ ꯑꯩ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯐꯖꯩ ꯁꯦ ꯐꯤꯁꯦ ꯑꯗꯨꯃꯥꯏꯅ ꯏꯟꯒꯗꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯏꯜꯂꯗꯤ ꯁꯣꯏ 시니나 수마이나 꼽도 성나도 아스 또세 아이네 꼭꼭 아이와 하이게다 아이 능글리미나버디 얌 빠메바 아시고드세 아이 딜라가 미소여바 나때바 너무 말한다 왜 야로 해봐세 파사나 꿈 살로세 나 꼭꿈 너디 까마이나 워터 펜셀라 까마인 모오이도노 니는 농나로이도 살로 모와나 살로 누피마 나봉 더 살로 아이 eng게바 또 사네 살로 నంగిదొది మౌమాన్రేవ రోబో నుపి మాలేబ కరి కుసన్ నోదుమో 미나가 사이다 하이더라 햄다트로 난 잘려 요새 수마인 살로바 수마이나 시용 시우리야 나세 수마인 떠러도 수마인 떠러가네 수마이나 신멍만 나세 마우스 낭어이네 어이로 기노 마땀 라이트레바 낭 누피마 너무 야르고해봐 기누 이베마 팅에는 낭보 뭐이 무식한 한 메트 또 있어 아씨 마시디 에이 햇상하겠다 기노 너희 뻥마 콘 말래 너희 뻥마 콘 레버세 마네 아코이 바봉네 그만이 동도이노 너희 뻥나 나 아무 뿌러 자크라디 그만이 동도이노 아스 뿌러해 아코이 바데 인감메바 아이 하이게 난 까임 기르노 아이 레이스네 어둠 레요 아이 가이자예봐 아이 아스 빠르는 삐르 강대해 기누 뭐든지 팅이네 아 형이 왜 야로이냐 라오네 잘라지 라오네 착한 놈 뻥 그럼 내 뻥 착한 놈 착한 놈 뻥새 착한 놈이네 기누 혹시 뻥하면 사무 순대 때 까다 네 피로는 치를 자리시고 헤이 너네 내기랬더라 민기만 비밀로 너 시간 가까이 헤이 믿음 주자로 바봉스리 찌엘라바네바 이세 아이씨 봉아무 짜사나 본기 타입다 사나바 나띠바세 찌엘리바 길러면 팅하니 라라 다시 라 아스 바봉 아야 생부이 찌엘라바네바 세 볼비라노세 헤이 기누 아무나 그러는 거 시행이 해보시네 합당하면 내지로 영어이 이빠는 능세 누비기 찾았다 미디는 거 하영 이빠하고 이미만 와서 방금 누리는 거 아이시다 숨라이 자오라게 봐 아이음시다 뿌칠레 자오라게 봐 바봉 아이 감비라 뭐 해봐 잘로 해봐 기누 바봉 깜깜도 할머니 바봉 이사 지혜라봐 다시 나기 이사 누비고 이러고
ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ ꯍꯥ ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣꯕ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡꯁꯤꯗ ꯉꯥꯏꯔꯦ ꯕꯥꯇꯣꯟ ꯆꯠꯄ ꯂꯣꯏꯔꯦ ꯅꯪꯅ ꯇꯧꯏꯁꯤ ꯑꯩꯒꯤ ꯏꯖꯠ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣꯕ ꯂꯨꯅ ꯆꯥꯅ ꯀꯤꯅ ꯌꯣꯛꯄꯒꯤ ꯃꯍꯩꯔ ꯁꯤꯕꯣ ꯍꯥꯏꯌꯣ ꯄꯨꯄꯥꯡ ꯁꯨꯗꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯑꯗꯨ ꯈꯛꯇꯅ ꯂꯝꯖꯥ ꯁꯥꯅ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯂꯩꯔꯕꯁꯨ ꯄꯨꯄꯥꯡ ꯁꯨꯔꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠ ꯉꯥꯛꯇꯕ 사기 자체는 뽀뽀만 싸지 남자 사랑이 남자 사랑 낭디 남자 사랑이 남자 사랑 पुनमक्से मुन्ना खन्नारगा 방토키베네 난 그리 봐 너무한 바보 유르고 넌 누가게 싫어 하유래 엉ngay 마가 까만웅 너와리 사오다 에이따 호이 덤틴 간우세 아이기 한번에 엉기수 가이드나와 이마기수 가이드나와 야무두기수 토모이 가이드나와 아이나 뿌나마 칼라까는 신기면에 헤이 까나노 너희도 까나노 따모 아이니 뭉아 까이노 삼탱무시다 까리 레르게 따모 후레미트라 후와 까리기는 후 하리스보 아이 사이드 깨도르게 뭉아 까칼로 와리 사시 람시다 쩌나미야 바바 야 따뜻해 따모 까리 도르게 루무시 신동신진 온통 원신 까이노 원통 원진데 까이노 람담시 쩌나바 따모 마타함시 자모 깨도르게 민다나 팜질라오 헤틀링 클로 까이도르게냐 따모 아무나네 아이 핫기서 하뚝비로 아두가 더와이 되니까 미람 깨도르게 얌 자다부 통도마 뒤에 따모 깨도르게 까리 토도노 홍치 홍어디 별로 홍보시 뭐라마따 신세계에드나 까이노 보론 동나 바이디야 까이노 보론 동나 바이보 포도 나한테 누다 갈때 까이노 보론 동나 바이도 나 하여봐 진짜 갈리티네 까이노 봐 보론 동나 바이시 까이노 아무도 수 아이기샤 아시슈 아이기샤네 따모 까이노 잡아나 바이 까이노 보론 동나 바이시 까이노 까이 도르게 해봐 윤선도 버디기 누피 마싸움 신설구나 따모 하이행 항진 루홍거들바 보르두부 누피 마싸움 전철해봐 시부까나 또 홍르게 나띠 아이기 사기나 때 치따베 몽노 아이 푸기지 푸비로 따모 아이 푸기지 푸비로 따모 아이 후지까지 또 하비노봐 띠 미기 루홍버기 마톤 땄던 사기나 때 마루마빵 로이나마 거우루래 시다부 아이부 루홍버 보론 동나시 지부까이노미 지부까이노 빠밍도 그만이 또되노 아이 꼭시 아이 미안함 다 되다 따모 따모 마땅시 월디 아이시로 말해 그럼 또 내마 자토 그대로게 바보 그대로게 헤 까치그라 찍도 뭐 양이 누다 까욱턱이네 까나 바보 꼬직들 안 보도 까치그러게 아이슈 아두 다다나네 진토레이세 까치그럼노 찌는 거니니 그이 헤르미노 바보 뭐 통문음 강도 뭐 와질름이네
ꯅꯠꯇꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯨꯍꯣꯡꯒꯗꯧꯔꯝꯃꯤꯗꯨꯕꯨ ꯅꯪꯒꯤ ꯕꯣꯔꯗꯨꯕꯨ ꯑꯃ ꯁꯤꯟꯗꯣꯛꯅꯁꯦꯅꯦ ꯁꯤꯕꯨ ꯀꯩ ꯋꯥꯅꯣꯕ ꯅꯠꯇꯦ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯕꯣꯔ ꯂꯨꯍꯣꯡꯒꯗꯕꯗꯨꯕꯨ ꯀꯃꯥꯏ ꯁꯤꯟꯗꯣꯛꯅꯗꯣꯏꯅꯣ ꯁꯤꯕꯨ ꯌꯥꯒꯗ꯭ꯔꯥꯏꯕ 시부 야그드라이바 바래네 에이 땅아이 파드는 야래게네 이짜부 야그드로 낭 야그드로 바보 아이심 후이라 호이네 홍동라 호이네 예롱아 누라 아두니네 하리세 아마다 묵비 야브라 야래 무시 주빠네 용반다나 좀 레이라게 이빠나네 이빠나 너무나 깐나 하르가네 낭시 아묵다디 마팜 짜나 타제게네 칸키바니고 에이 밥다드레 시부나 막세 바봉나 나트로 마니 아이디 하나 야드바 나트로 빰데나 바봉나 템다나 나우다나 하이브다기 아야리 나트로 자토아 이빠기 안 따드레 kaino man harimbudu bu mana photo amsu kaino photo am pirambanine to sida photo ama hai sidi mo nine ibema yengone jato sidi mo nine ma sidi amte yongse sidi nang pamdro ipadi masi yare ko nang te yengo ba amte yengo kidoge kaino tongsi ba amte ni yengo kidoge nang ba kaino ni siba ai gyan tadre amaduna amam harimi nang ramok yadi ai gyan tadre nang thokdo ai change ipa sidore gyan tadre khuydu song ngok ta no ko photo ko chin ai ni ma Babu! Hau, kay dorage! Sihoy di ay! Kariya! Kay doge ba? Sihoy di ay ba? Ay nga say hay tra! Amta yingoy da nang nahiyada ba? To! Nagyane kange ba? Adudi, isan su yaram ni na. Ay hojik salusira. Amadu, makuha ngawdo na mayumdaga liramdab suya. Hayang ayuk salage ko. Hayang ayuk salaga na. Ipapadyan na. Yare, lohong masay na roge. Ko. Lao chang si lao. Mong chang si lao. Lao.